Thasigi tara mangadagi Churchandpur district ki relief camp da Chana Thaknaba Potlam Phanghandre Haina Home Minister Amit Shah da Wakatkhre hairi. Thasigi tara ga mangada Churchandpur district da thokiba irang aduna maram oiraga February tara ga mangadagi Churchandpur district ki relief camp cham henbada lanjena aduna leiriba miyamgi Chana Thaknaba Potlam amata mari leinaba authority na pibidre haina Indigenous Travel Leader Forum na India ki Home Minister Amit Shah ayi cherol pisinduna Wakatkhre. Cherol adugi matung ina Churchandpur district ki DC na hafta anirom phazilaklaba fawba lanjena duna leiriba miyoi lising taraga taret henbagi Chana Thaknaba pidana aram khaurangna wana thambiduna mayum makai thadoktuna awaba khangliba miyoi kayada ot neibagi thabak chathare haina su Home Minister da Wakatkhre hairi. Cherol adugi makha tarakpada Imphal da thasigi taraga humdoida nongmai lakpagi thodok bom pokhaiba amadi office na chingba mai thabagi thodok kaya thoklabasu Imphal dadi mobile internet service thingdraga Churchandpur district dadi internet service thingjinba asina takpadi Manipur da party balengak asi michang mikhai naiba government ni haina su phongdoktuna Wakatkhre hairi.